Curfew thugaibagi faraga lupa chamrigi tiar kaklaba matungda gari koithog thogduna sanaba wakhal tadaba miyoi sau saduna leirei police COVID-19 laisatagi ngakthongnaba miyamna yumdagi mapan thoktana chathok chasin tawba yadanaba akanba section thorang lokhalingai manungda curfew thugaiduna chathok chasin tawba miyoigi masing nongmagi hengalaklei curfew thugaibagi damakta police na faduna lupa chamrigi tiar kaklaba matungda amuk hanna curfew thugaibagi thabak tawganu haina awareness piraga thadokhraba matungda tiar kakle chatningba maphamda chatpa yare haina lana lauduna curfew thugaiduna gari koithog thauba wakhal tadaba miyoigi masing aduki matik hengalakle hairi ngasi su manipur lengakna ayuk pung taruk tagina tara fauba SOP ngakna ensang na pi yonba yabagi matam piringaida curfew komthoklabani haina lana lauduna miyoi kaya marum masa masagi leijaba gari puthoktuna Imphal mayolda thomjilaktuna SOP phongna thugaiduna Imphal gi uripok amade sagolba na chingba maphamda potchai leina bohnabada police na control tawbada awaba masu oikhre hairi hiramasigi matangda ngase Imphal police station gi inspector ose nongthongbam ingochaga paukse asiga wari sanaba matamda phongdorkhibade ngasi ayok pung taruk tagina tara fauba mana masing yonba yabage matam piduna curfew komthoklingaida miyoi kayana Imphal saharagi manung amasung akoiba mafamsingda curfew komthokle haina lana lauduna curfew thugaiduna gari thogonarakhe adubu gari thoriba singge marakta gari macha thoriba singna helmet uptana thorokpadage Imphal police na konba mafam kwakaithel uripok amade moirangkhom Krishna Premi oil pump manakta police na drive chathaduna helmet uptaba miyoi hompuga taruk faduna lupa chamri tiarakatuna punna lupa lising kunga taruk fine tawraba matungda thadokhe Makhatana helmet uptana amade curfew thugaiduna gari thaudana ba awareness pibagi thabaksu sathaki haire yamna nokning libade curfew thugaiduna amade helmet uptabagi damakta lupa chamregi tiar kaklaga thadokhraba miyoising aduna makhoi tiar kakle curfew manungda gari thauduna koisat satpa yare haibagi aranba wakhalda yumpham oiduna Imphal manung amadi akoiba mafamsingda koisat satpadagi Manipur police na control tawna bhonabada achauba awaba amasu mayok nakhi haire Inspector Ingo Chana Makhatana phongdokhibade Manipur lengakna curfew thamduna section thaurangi thabak lokhaliba ase ngakna chatpiyu COVID-19 gi SOP thugaibi ganu isa na wakhal taduna section thaurangi thabak lokhalaba matamdata laiksit asidagi ngakthokpa ngamgadoribane curfew gi athingba thugaiduna ahing hauduna laklaga Imphal gi akoiba singda potsai manamasing yonba dukan thong hangduna potsai yolhounabagi thabak tawba tokpiyu Miyam punna wakhal taminaraba matungda laisat asibu maithiba piba ngamgadoribani haina su phongdokhe lewana ngase sotharaba imungsingda cheng keje nifu phangankhre COVID-19 gi ani suwa web asibu laksinana bahonabada laingakna curfew sangdokhibana maram oibana nongmagi suraga nomlaga chajariba imung kayada awaba mayoknare oiriba phiba masida Lamding Educated Welfare Association lewa Lamding Thobal District amade N Bablu Mitai Founder Slopland Public School Khongjom ga khusam naraga laidabagi pankhai makhada leiba imung kaya ngasi keji nifu yanthokre haire hiram asiga mari leinana lewagi president S Ozit na press ta thadorokpa cherol asina hairibade laisat asina maram oiduna khamthengna wanaraba imung singda laingakna mateng pirakpa ngaiduna leirabade lairaba miyam kangduna siragane maram aduna laikai da leiriba selthum phaba miyoi singna lairaba imung singbu mateng pangbiyu haina apil tawrakle loinana chara henba mina kaidongnungda immune system kangkhanhanba haibase oithokloi maduna senjau paiba singna lairaba singgi angamba mateng pangbiduna yaukhat sogat minasi hairi Manipur State COVID-19 gi update ta haukiba pung kun mari gi manungda miyoi chanipan ga nifutaret COVID-19 positive confirm oidei miyoi tarana leikhidre amasung miyoi chahumga humbudraga mapanna discharge tawkhre Laisat asigi apunba confirm case masing lising nifu taruka chaniga mogdra nipan ne active case masing na lising taret ka chani nifu humdoi su khre laisat asidagi faduna apunba discharge tawkhraba masing na lising kunthra nipan sahumga kun manga su khre laisat asidagi laikidaba state asigi apunba masing chatre ka kunthra ne laisat asigi recovery rate chada marfuni thoi dasmik taret ne covid na oza ama laikidre langmaidong higher secondary school da utilization basis ta sports department ki makhada physical education teacher PET waina mahiroi singbu sana khonabada pungning thogatuna school asida chawba thodang lobiramba elangbam khomai
ngasi ikhang khanghogdana leikidre maha COVID-19 positive oibadagi hospital da matam khara laikanaram laba matungda leikidagane leikidraba oza ase volleyball national player ama oibada natana mahakna hinglingaida state asigi volleyball sanaroi kaya takpi tambiramkhe oza asina leikidabada school asigi oza sing non teaching staff sing amadi mahiroi pumnamaki maikeidagi awaba phongdokhibaga loinana oza asigi leihoriba imung manunggi awabadasu saruk yazari haina school asigi yu kundogi cherol amana hairi home isolation tawbasi positive henganabagi machak oire Jenims की ऑक्सीजन प्लान लोइबदा खरा साफरगने चिफ मिनिस्टर कोविड-19 की अनि सुबा वेबपु कदाइदा लोइखिगदगी हाइना खुबना यंगसिलिबा हेल्थ की थौसु पुरिबा चिफ मिनिस्टर एन बिरेन हाइख्रे मणिपुर के विधान सभा केंद्र खरदा होम आइसोलेशन तौरिबसे डॉक्टर एक्सपर्ट सिंगे मोट मतुंगिना इफेक्टिव ओइदबगे वाखलोन फोंदोकनरे मरामदुना हिरामसिगी मतंगदा लेंगाकना रिव्यू तौरगने जेनिम्स हॉस्पिटल दा क्रायोजेनिक मेडिकल लिक्विड ऑक्सीजन प्लांट संगारगने मसी लोइबदा मेडिकल ऑक्सीजन की अवाब खरा फरगने वाफम असे ngasi ayuk इम्फाल ईस्ट के कायराव केंद्र दा डायरेक्टोरेट ऑफ आयुष न सिंधुना फमुंग चामा लेगदबा आयुष हॉस्पिटल कम डेडिकेटेड कोविड केयर सेंटर संगाबगी थौरमदा चीफ मिनिस्टर न फोंदोखिबने चीफ मिनिस्टर न मखा तारादुना केंद्र खरगी मफम खरदा होम आइसोलेशन तौदुना लैरिबा कोविड-19 नारबसिंगी इमुंग मनुंगदा तोंगानबा कागी खुदोंग चादबा लैरे इमुंग मनुंग इसम समनबदगी कोविड-19 पॉजिटिव ओइबगी चांग हेंगलकपनी हाइबा डॉक्टर एक्सपर्ट सिंगना फोंदोकपा लैरे मियामना कोविड-19 नारे हाइना चिंगनरबदी RT-PCR टेस्ट तौबियु मतम साना डॉक्टर तानदुना हिदाक चाबियु लाइना असि यामना लुबा लाइना नत्ते अर्ली डिटेक्शन अर्ली मेडिसिन तौरबदे नुमित 13 निदा फवने अतै अरुबा लाइना लैरबसिंगदगी कोविड लाइना कनबा ngame लोइनना स्टेट असिदा कोविड-19 अहानबा वेब मतमदा चाउख्रबा हेल्थ डिपार्टमेंट ता सुबनगी ऑक्सीजन सिलेंडर कुन ऑक्सीजन कंसेंट्रेटर 39 खक लेरमे PPE सु इंडिया ता सारमदे अदुबु तेनख्रबा मतमदा प्राइम मिनिस्टर नरेंद्र मोदी की मिजेंगदा हौजिक इंडिया ता PPE सारे मालेमदा लाइना असे चंगदनबा वैक्सीन अनि पुथोकले मपान की लेबा कयादा वैक्सीन मतेंग पांगबा ngamle हौखिबा था अमरोमगी ममांगदा मेडिकल ऑक्सीजन की मतंगदा यामना वानरम्मे अदुबु मतम खरगी मनुंगदा वार फुटिंगदा जेनिम्सदा चुराचानपुर थौबालदा ऑक्सीजन प्लान लिंखटले थबक अथुबा मतमदा हौरगने जेनिम्स के क्रायोजेनिक मेडिकल लिक्विड ऑक्सीजन प्लान था असिगी कुनगनी पांदा ऑक्सीजन सिलेंडर चनीदगिना चहुम पुथोकपा ngamlagane जेनिम्स हॉस्पिटल दा हाना ऑक्सीजन सिलेंडर चहुम चामरी सिजिनरम्बा अदुदे अतोप हॉस्पिटल दा पीबा ngamlagane ऑक्सीजन की अवाटपा लैबा मतमदा मिनिस्ट्री वर्ल्ड हेल्थ ऑर्गेनाइजेशन कंपनी लनाई मियोय कयाना ऑक्सीजन अमदी कंसेंट्रेटर डोनेट तौरकपा लेप्त्रे मसीना ऑक्सीजन की अवाटपा खरदी मेंखटपा ngamlagane हाइखे मियामना लैंगाकना मतमतमगी SOP लाउथोरकपदा ngakna चटपियु कोविड-19 अनि सुबा लाइसट असिगी लांथेंगनबदा डॉक्टर नर्स पैरामेडिकल स्टाफ पुलिसना अहिंग तुमदना लाइसट असि थेंगननबा होनरी ngasi kairauda dedicated ayush hospital and covid care center sangakhiba aduda kairau kendra gi MLA amadi deputy chairman state planning board L Rameswar Cape and PD gi minister TH Satyavrata CM gi health advisor MLA Dr S Ranjan chingbasu saruk yakhe cyclone Yas Orissa coast lansin khre hayeng Jharkhand da yaurakani panare samudra gi akanba nonglei nungsit cyclone Yas ngasi Orissa coast lansin khre hayeng ayuk Jharkhand da yauroklaba yai haina panare cyclone asina Orissa ge Baleswar amadi Vadrak district anida akanba nongchu badage miyoi lak taruk lom saphagadaba maphamda thangdokre nonglei nungsit asina West Bengal ge East Midnapur amadi South 24 Parakna ge mapham kayada chauna amangata thokhankhre agency gi paung matungina turel khongban da leiba kachagi yum lising kulhumdoi rom manghankhre मियोई लाख तरागा मंगा रोम साफगदबा मफमदा थैदोखरे नोंगलै नुंगसित असि हयेंग अयुक वेस्ट बेंगल छत्तीसगढ़ बिहार झारखंड तमना सिसिलकपा याई हाइना इंडियन मेटीरियोलॉजिकल डिपार्टमेंट हाइरे नोंगलै नुंगसित असि थेंगनबा NDRF की टीम चामगी मथक्ता थमख्रे अमरोमदा होम मिनिस्टर अमित शाहना ओइरगलिबा फिबम असिदा मॉनिटर तौदुना ngak senbagi thaba kangkhatkhre हौजिक फावबदा नोंगलै नुंगसित असि कयाम यामना असोक अपन मिसी मिना यावख्रबगे हाइबदुदि
hauzik phawbagi oina chap chaba khangba ngamdre. Prime Minister nasu nonglei nungsit asigi yengduna state sing asigi chief minister singa toina pau phawna duna akanba section thaurang lakhot khre.